Hi ma'am. Hi ma'am. Ngasi em chào mathꯦꯟꯁꯤꯒ ꯂꯩꯔꯦꯕꯀꯣ. ꯑꯗꯣ ꯁꯥꯕꯅ ꯁꯤꯗꯣꯔꯦꯕ ꯍꯥꯏꯗꯤ ꯁꯥꯕꯅ ꯃꯊꯦꯟꯁꯨ ꯌꯥꯝ ꯇꯧꯕ ꯉꯝꯗꯔꯦ. ꯑꯗꯨꯗꯒꯤ ꯈꯔ ꯑꯗꯨꯝ ꯁꯤ ꯈꯔ ꯑꯗꯨꯝ ꯆꯥꯖꯔꯒꯦꯕ. ꯍꯨꯃꯥꯡꯁꯨ ꯍꯥꯏꯗꯤ ꯍꯨꯃꯥꯡ ꯅꯠꯇꯦ ꯁꯥꯕꯅꯁꯨ ꯂꯣꯏꯔꯦꯕꯀꯣ. ꯑꯗꯨ ꯆꯥꯖꯔꯒꯦ ꯈꯔ. ꯆꯥꯖꯔꯒꯦ ꯆꯥꯕ ꯍꯧꯖꯔꯒꯦ. ꯃꯊꯦꯟꯗꯤ ꯌꯥꯝꯗ꯭ꯔꯕꯅꯤꯅ ꯌꯥꯝ ꯍꯥꯏꯔꯔꯣꯏꯒꯦꯕ. ꯁꯨꯝ ꯆꯥꯕ ꯍꯧꯔꯒ ꯑꯩ ꯁꯥꯕꯅ ꯀꯩꯅꯣ ꯇꯧꯔꯦ. ꯃꯥꯒꯤ ꯈꯨꯁꯥꯅ ꯈꯨꯠꯍꯥꯝ ꯂꯣꯏꯔꯕꯅꯦ. ꯑꯩꯁꯦ ꯍꯟꯗꯛ ꯃꯔꯛ ꯗꯥꯏꯇꯤꯡ ꯈꯔ ꯇꯧꯋꯦ. ꯑꯗꯨꯅ ꯆꯥꯛ ꯌꯥꯝ ꯆꯥꯗꯦꯕ. ꯃꯥꯏ ꯂꯪ ꯇ꯭ꯔꯤꯛ ꯂꯪꯉꯝꯃꯤ ꯍꯨꯃꯥꯡ ꯊꯣꯛꯄꯅꯤꯅ. 사바나 hào đi hào phải không? Minute mangada kaya chak chaba ngamgani miyam hainibiro aidi ngamganiba minute manga ate minute taruk tareda adum chak chaba lorani ai chakto ma khusase siyan chak ngai letra
ꯑꯩ ꯐꯨꯠꯇꯣꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯂꯣꯏꯔꯦꯕꯀꯣ ꯍꯥꯏꯗꯤ ꯃꯊꯦꯜꯁꯨ ꯌꯥꯝꯗ꯭ꯔꯕꯅꯤꯅ ꯆꯥꯛꯁꯨ ꯑꯩꯗꯤ ꯌꯥꯝ ꯆꯥ ꯍꯨꯃꯥꯡꯁꯦ ꯐꯨꯠꯇꯣꯔꯦ ꯁꯥꯃꯟꯈꯤꯗꯅ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯏꯃꯥꯟꯅꯕꯤ ꯍꯣꯏꯁꯤꯗꯁꯨ ꯊꯕꯛ ꯈꯔ ꯌꯥꯎꯕ ꯆꯠꯂꯨꯕꯅꯦꯕ ꯍꯥꯏꯗꯤ ꯃꯣꯏ ꯕꯣꯕꯣꯛ ꯂꯩꯈꯤꯗꯕꯒꯤꯅꯦ ꯃꯣꯏ ꯕꯣꯕꯣꯛ ꯂꯩꯈꯤꯗꯕꯒꯤ ꯊꯕꯛ ꯈꯔ ꯌꯥꯎꯕ ꯆꯠꯂꯨꯕꯗꯨꯅ ꯈꯔ ꯊꯦꯡꯁꯨ ꯊꯦꯡꯗꯣꯛꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯁꯥꯕꯅꯁꯨ ꯂꯣꯏꯔꯦ ꯑꯗꯨ ꯃꯃꯥꯏꯁꯦ ꯍꯨꯃꯥꯡꯒ ꯀꯩꯁꯨꯝ ꯀꯦꯗ꯭ꯔꯕꯅꯤ ꯁꯤꯝꯄꯜꯅꯤ ꯑꯩꯁꯦ ꯁꯤꯝꯄꯜ ꯃꯦꯀꯞꯀ ꯅꯠꯇꯦ ꯀꯩꯁꯨꯝ ꯀꯦꯗꯦ ꯁꯤꯝꯄꯜꯅꯤ ꯑꯗꯨꯗꯨꯅ ꯋꯥꯔꯕꯅꯤꯅ ꯑꯩ ꯆꯥꯛꯁꯦ ꯌꯥꯝꯅꯁꯨ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯊꯦꯜꯁꯨ ꯌꯥꯝ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ ꯑꯩ ꯏꯃꯥꯟꯅꯕꯤ ꯆꯠꯂꯨꯕꯗꯅꯀꯣ ꯑꯗꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯩ ꯃꯊꯪ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯗꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯑꯩꯁꯦ ꯇꯧꯔꯒ ꯃꯤ ꯄꯨꯝꯅꯃꯛ ꯍꯩꯔꯛꯇꯣꯏꯅꯤ ꯅꯠꯇ꯭ꯔꯅꯦꯀꯣ ꯑꯍꯥꯟꯕꯗꯤ ꯀꯃꯥꯏꯅ ꯍꯩꯅꯤ ꯑꯗꯨꯗ ꯑꯩ ꯃꯅꯥ ꯃꯁꯤꯡ ꯆꯥꯕ ꯈꯣꯠꯄꯁꯨ ꯌꯥꯝ ꯍꯩꯇꯦꯕ ꯑꯩꯈꯣꯏ ꯃꯃꯥꯅ ꯍꯦꯜꯂꯦꯕ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯩ ꯁꯤꯝꯄꯜꯗ ꯑꯗꯨꯝ ꯈꯔ ꯆꯥꯕ ꯃꯅꯥ ꯃꯁꯤꯡꯗꯤ ꯑꯩ ꯆꯥꯕ ꯍꯩꯇꯦ ꯑꯗꯨꯗꯨꯅꯅꯦ ꯆꯥꯗ꯭ꯔꯤꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯃꯌꯥꯝ ꯆꯥꯕ ꯌꯥꯏꯕ ꯍꯩꯔꯗꯤ ꯑꯗꯣ ꯍꯩꯇꯕꯅꯤꯅ ꯆꯥꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣই ꯃꯃꯥꯗꯨꯁꯨ ꯋꯥꯔꯦꯕ ꯑꯗꯣ ꯃꯥ ꯇꯧ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯑꯗꯨ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯑꯕꯅꯦꯕ ꯉꯁꯤ ꯑꯗꯨꯝ ꯆꯥꯔꯛꯑꯕꯅꯦꯕꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯩꯅ ꯍꯥꯏꯗꯤ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯣꯕ ꯑꯩꯁꯦ ꯀꯩꯁꯨꯝ ꯈꯪꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯊꯪꯗꯗꯤ ꯍꯥꯏꯗꯤ ꯀꯃꯦꯟꯗꯣ ꯄꯤꯔꯛꯑꯒ ꯃꯊꯪꯗꯒꯤ ꯑꯗꯨꯝ ꯐꯖꯕ ꯉꯝꯅꯕ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏꯗꯤ ꯁꯦꯝꯕꯗꯣ ꯌꯥꯝ ꯐꯖꯅ ꯍꯩꯇ꯭ꯔꯦꯕ ꯍꯥꯏꯗꯤ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯑꯗꯨꯗꯣ ꯉꯝꯗꯦ ꯍꯩꯇꯦ ꯐꯖꯅ ꯑꯗꯣ ꯃꯊꯪꯗꯩ ꯑꯗꯨꯝ ꯐꯖꯅꯕ ꯍꯣꯠꯅꯖꯒꯦ ꯐꯖꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯩ ꯑꯇꯩ ꯀꯩꯁꯨꯝ ꯍꯥꯏꯔꯔꯣꯏꯒꯦꯕ ꯁꯥꯕꯅ ꯁꯤꯗꯣꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯍꯨꯃꯥꯡꯗ ꯆꯥꯛꯏ ꯍꯥꯏꯁꯤꯅꯦ